social media amadi newspaper singi maroiba update miyamda thamjari ahanbada yangang pokpida kuki singna singthaktagi yengdana leibag loinana sem sadana laikre hade khutkan city northern san state ta Burma military junta na air strike torokbada dukan samri maina sakre aduga chenle kuki taruk sikre hade tachapa kuki chapa sing sai beraniko kuki gi UG dagi hena ITLM na demand tawbana hen khre hade kuki refugees singna phanam thinglasu 9 amasong 22nd Assam rifle lokthokre aduga CRPF ki battalion sing lakre haiba CRPF की battalion सिंह असिगी command and control Assam Rifles की sector command मखादा लाइगनी हाइदी बांग्लादेश दा कुकी सिंह लाइबा याद्रै citizenship तगी लौथोक्रे हौजिकती संद्रासी ओइना थम्मे संद्रासी हाइरिसे फत्तबा मी हाटपा जंगली मी हाइबनी कुकी औबा हालनी हाइदी मीडिया इस्लाउ सिंहसो करेम का थाइनबा मानबगी मोंसे इबा तोपिरो मीडिया एथिक्स गांग सतपियो हाइना CM ना हाइख्रे गुवाहाटी दगी इम्फाल तमना लाकपा टाटा ट्रक लोड अमदा हापतुना पुरकपा चौरागना लुपा लाख 3 रुंगी ओइगदबा प्रेस की चेसांग अमदि खबर नमनबा पुरकपसे कांग पोकपिदा कुकी लालहौबा केने कादर सिंगना मई थादोक्तुना मांगहन खरबा मतो टाटा ड्राइवर दु थादोक्रे हाइदि थौदो असि ngarang nungthil pung 12 makhai tarakpa adwaida thokibani haina pausina makha tare yellow furuk kunga mangi indigenous pillar ure uyung tamkre iraiba iramdam asida ningsingba thoktro matamdagi lamdam asigi yellow furuk oina leraglaba yek salai leiba furuk kunga manga asibu mapalagi haijilakpa lamdam asida saidangduna lerakpuki singna mapu saraktuna yellow missing asibu kuki furup ni haina malengi miyamda sandokpa leptre masigi damak federation of haumina indigenous pillar ama yungnaba sawongbung kabui khunjauda ure uyung ama garang august 3 yumsaga namita tamkre haina federation of haumi gi publicity secretary William Baran maitaina press ta thadorpu serol amna hairi serol asina hai tongan tongan bo committee singna saruk yaduna ure uyung tambagi thoramadu da lining laison kayara thoniki federation of haumi gi president sapam sa jadumanina foundation stone yongki indigenous pillar asi construction committee gi chairman Dr. K Hera Kabuina sanglaba thamari gi manung da loisina ba wafang miyam da phongdoki pillar asi athubada loisin ba gamna ba Manipur gi yelhomi phuru khudimana angamba mateng pangpina baso federation of haumi gi maikai dagi thamlagle state amadi central force da irang singak pangamlak tabadagi khulngakpa sing thorakibani CM khanghaudana state asir thorakiba irang ase state amadi central force na mapung phana ngakpi senbi bangam dabadagi khulngakpa sing voluntary oina thorakibani makhogi sabsaba masing hojik phawbugi oina confidential da thamle haina honggi thausu puriba chief minister CM BIREN phongdokre sukunu kendra gi MLA K Rajana state asir tholiba kangloki irang asiga mari lenana kulai paiba khulngakpa kya lairibagi haina hangbagi lenana lairik laisu tamjaduna mama mapagi mateng pangduna mayumda lejagadaba angangsing khulngakpa oina chalibasing ase punsi kari oirakadori karamba matamda irang asi loisengani haina hangba wahangi paukum piriduna chief minister na phongdokibani chief minister na makha taraduna voluntary oina thorakiba khulngakpa sing asigi masing amadi masaga se confidential oina thambani aikoi masel punsinduna tholiba irang asi loisena bahonabani athuba matamda Manipur santi hanjilakna bahonare mafam kharadadi lajena robusing mayumda hanjinba yaure haiki